Ngarang Bisnupur District ki Phaogakchao Ekhai Ikoven ama mai tharamba amadi torbungda gari ama mai thakiba thogdok singi matangda law enforcing agent oriba police na kupna thijenduna achumba ama khangdoknaba hotnagadabani haina lamdam adomgi apunba luftara mari na taksinkhre thogdok adugi matangda achumba karino khangdana kanglu furup ki wafam puslaktuna miyamda lana uhannaba hotnarakpa laibak thibani haina development organization Phaogakchao Ekhai gi general secretary Santi Kumar na phongdokre mangna makhatana haikibada hauzik chathariba economic blockade ki khongjang asi ngasi ahing nongyai faubada Handoktrabadi Hayengdagi hauna counter blockade chathaba hauragani haina checksin wat thamakre Handoktrabadi Phaogakchao mai chakpa side akoina gari asida mai thagi basu leite adu makoida akoidona blame toropa se law enforcement da leiri chilena singna masi matang thigatpire hairaga haiba gari asi thawaiba driver adu hara kanda achuma marika du mangoni lobiraga pung train thuipau gi manungda akoida mari chuma paudam adu pibigadawani loina ngarang torbung bangla da swift car ama sakhanglaba moi marina 800 auto car ama tongala akanda akoina mai tharam akanda hairiba chilena singa se makoi pakhatpadagi chelakpadagi mafam adu da leiramba chilena kharana makoibu kathengna thengna hobagi paudam ekhoi su mayam su thamjakhre law enforcement da leiri bichinaw singa athuba matam da hairiba ekhoi na thamjiba pung train thugi manung achuma paudam ado mayam da singdokpigadabani loina amsuna hoji kauriba economic blockade ase ekhoi manipur praja da aduki mati chaikheng piba awaba haibo mase makhoi na taliba demand ase government tawbiu praja thuda tawbigano aduga ngasigi nongai chau phauda makhoi na thamiba economic blockade ase handokadabani kariguma handokta taragadi hayengdagi ekhoi manipur phumba sida counter blockade tawgani haiduna asi media ki thongda aina se